ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamakpu taramna okchari BA Manipuri Syllabus da yauba Lamabam Viramani ni iba warimacha Kwakki macha Kwak Urokki macha Urok hairiba warimacha si lakchare hauzik laubirasi warimacha Kwakki macha Kwak Urokki macha Urok Mangkol ukhongtenda ngariba khubak mukta pakpa mingsenduda yengladuna Chandan thili ibeni kaithel karamdai sida hobe hatu ngaktani mingsel sida singe haibabu thibongda kit namsinduna tokle mathanta murum soli hobe marak sida miyai oirap tobi nupi amasu yaurare ibema nangi thabidu lupa matai khairamu nang tadasu samput chaningi haye lupa mai thabi karam hayen tamdoino khangdreda Ibem sa nakoi su hakmaleda lupa ambui bu khaidrabadi aikoi ni hena yoningli jingda tawrini iche hoine matamgini nangna thokpa piramu iche oibagi khairabani yamna siluse nupi du chatkhre kwa leiba chatluba macha nupi du hatu chelei ima na hawai gi pupu do lakhawe kanai pupu no Masaya amna chawba imphal daido hojikpa asuk thengkhra kanda ibeni khangi mahazon selung soidana oiramgani asuk kuiba chahi ani helabasi la udraga karigino ngasi marama madi soidana leiramgani nong matangdi lambida thengnaki hairami case toy koina soidana ngamlagani mi hatpado mafam longthokle Kes hek loibaga isu nupadugi mingda lokpam asi paladon ibeni maduda thoina harauba taude mapukningda khalli karibu kanarudage jaildabu pirabasu thabakbu lauthoglabasu amuk halakadabsu natta ipa nongma chathorake se lupa chama sidangna isu singi mapi maro leibiyu ahanduna lupa chama khakpi ibeni laurakte hairami Darkar lerakanda haizeraki hairambagi wani nomadasu satlude ibeni ngaiha khanjana ruraga machanupido thaudarei ibema chini makhai amatangi leiru ibeni tapthare nomo phadok lakpani khangna karamna unadana chatkani thabi thumogadu mangol ka chinda thangjille phadi ma paireduna thumok manakta phamthei amamamta oina thabi singdu lokhatladuna taithoi Mambina konthongda yengi khajiktang thuna lakladi phanida kawgi khanna kawrurabani mangi wa mangi thodok adubu ngasidi mamitta ngamna chongthoklakle hangduna ta laklaba wahang adu ngasi su hangli aina kanada kari lan kiduna asuk tamthiba chaira kasi phangliba machanupi ahan asi poklaba matung kaina thang phawba magi nupadu thabak amata payu yakhide Phana nauduna haizaduna yengi Karino thabak amatang dipaina batawsi Yai makhumde Lau pari amatang oirabasu pairabadi mi haira yamba nati chaba phawdi lemna pana konagani Langgol du pairoi haibagi asuk kuibasi sarana mata chara phaw khanglaklibani Khungangda pokpa khungangda leiba laumi macha amana karigi langgol pairoi haina lepliba masigi su wari lei Laumi oijarabasu khungangda pokjarabasu yaimagi mapadu mamitta lairik mayek khara ujahowi mahak thak leita lairagi maisana maning thungna mahi tamba phanglakhide aduna machanu pasi matangdi charana mata charabasu lairik laisu haiba miyoi ama oihange haibasi magi mangni chahi 10 muk suba duaida yaimabu imphal da thamduna lairik tamhallami metric hek loidri phawbo yumda halake khanganu Mapana chetna sina yaimada asuk chetpa wa mapana mangonda karigi sinariba mapana hinglingaida khanghaudraba sikraba matungda khanglakhi yaima mapagi matau si ubada magi marup mapangsingna sel puge hairubada mahazon singna tattana hairi chara ani suna chaba phangdaba nangna kai kana doino na cha lairik tamhaludana metric lan ngamdoribro Kwakki macha Kwak Urokki macha Urok laumi gi macha laumi sidau thawai ni adu shurupudi laura in khola ma panbiu
Khumdi khumlamde, mapungning kisi kiduna laki nakoy pumnamakki mamangda amuktangdi haiduna. Adubu mang tamang oiduna tokre. Chauraba maithibagi chaina khol puduna yaimagi mapadu lekhidre. Chaina khol adu yaimadasu phauhawi aduna lepki. Chara lak helabasu ipana pamlamdaba sinsidadi sokraroi. Adubu hingbagi phibamdi nongma nongmagi pachillakte. Mapa hek lekhidabadagi larik makha tamthaba ngamdre. Mapagi mang adu mangphau nahanba ngamdre. Chahi 18-19 tangairiba lami macha amana matam asida kari tawba ngamlugani. Mayumda halakle. Chahi kharagi matungda mayum pale. Machanupi amasu pokle. Phibam asi nongma nongmagi lusilakli. Yum pubagi lumlaba potlumna makok thakta nantharakle. Yaimagi nupi ibeni. Mapuroibagi pukchel khangba kanbi maitay nupini. Khangba yaba khangduna mapuroibabu penaba hotnajay adubu ibeni mini nongma phadok sawningba numitadi wahi kilan haurai. Wakalai wakat pamthokpa nupigi wakat. Nupa natro thaudana. Wa yamna yamde yaima tensilai. Aigida laiba nungaitraga nangna pamba tawko. Ibeni makhadi takide. Tabi biba ngamdraba nupagi nungsuk nungsanaba matawduna hena dumningamlakte. Kari nunggi hairuraba. Ngasizu asumak tabagum tawri ngangthoktana nganglakpa magi nupagi mahu chelaba wahi. Aingonda leidana nang yamna waramale. Kanana haiba asuk nungairiba sidi. Pung ing-ingki pung pen-penaki wahi yamatana thamoyanido. Makhaye magi chinini hai. Amuk thakpa phau ko naroi. Chini leiba chatluba machanupido amuk halakle. Ibema, isingdu kharaga sahanduna thamu. Machanupa school karubadusu halakle. Ima, ising thakke. Sumang matondagi laurai. Chak chabada thakadabani, chak piyu hayu nachida. Ibeni ki asa haibabu macha ani asitani. Mapa hek lekhidabadagi machani thakpa sembagi bahar pumba makok thakta tare. Machanupigi damaktadi thoina khalude. Machanupa asimatangdi mapana ningjarambadu thungange habasi ibenigi achetpa ningbani. Machanupa asiki haktaktani magi nupana pukchel onkibadu. Thabak amata thida yadre. Ibeni pungwak ngakki mahakna kayarak haija themjadunasu olhanba ngamkidraba pukchel adu machanupa asina kayada laina olhalakliba. Angangsi matangdi semdaba yade. Ibeni karimata khumkide mapukningdadi haraubagi ithak karai. Numit nini humni mukki matungda amuk hairai. Hayengdi chak nganta thong. Kaigino? Kurai bungo silungi aikoi bazinuramba lawpham adu aina uba tare. Pari amani. Che chang pumnamak inaramle. Lupa chamasu phau oina tamge haidana laurakle. Lawphamdudi sagol semgi bokulna uri haidaine. Lawsan pide haiduna satokle. Kay kananoda mari makhong singdaba thabak tawgumsi. Nang khangponte masana yaduna chi chang pumnamak inarabani. Haujikansida aidi kijakre. Karidi tawni, isa karam semgani, kadaidai chani. Makha kari taroni ibeni. Kummani onkre, yaimana langkol pairakpa. Lempa bamagtatrabasu chara ani phawadi pukthana chaba phangjare. Law matamda lawbukta kungani, atay matamda machanupa school thindok thinjin tawgani, macha lairik takpigani, sanabinagani. Chahi anigi matungdani nongma mahajandu laki. Ibungo yaima, lawdu kamdawri. Kurai bungo, ngasi 10 leiragadi khawba mayarani. Madudagi numit humni ka ngangkhatpa yaroidra. Karigino kuraingo? Sum tawbani, lawpham masi nang baji leiringai chahi 10 mukki mamangda kaisam daro kamardagi lehubani. Asuk koibasi hairaktraga thanagi pham macha ma paijai haibra karino. Macha nupaduna mapagi lawni ma amuk handoksaragi hai. Aisu yai. Mapa mapugilanni lawjasanu. Tawbatadi Sahi 10 mamangda lupa 8,000 laibani. Sahi 10 sendoi selepun na thiyu. Natraga lamsamda 10,500 thiyu haibani.
Mana haibabu tareta yonkibani ama sendoi hapke yadraga munduna laugani hai. Mana hairaga hekta yaba natteda. Nangbu themba soidana lakini. Damka kasu taurarani. Cheksilu haige lakpani. Madugidi karisu nungsa thibirunu. Mathakki tauba yabaduda taubiro. Numit 7-9 leiraga pau tare laufam asi kesta leire. Nongma mahazondu hobe laktuna haire. Mamun phaba phadaba masi nini humni sida phau asi khaudaba yadre. Mayek pidagi maizaubi nakalani makhanatre. Inakhunba sangaleiba kukan panganba ngaktani kari tawgani yaima lamba phangde tumba yade. Phauna mahaki thawaini mahaki asani. Ibeni so dumagai. Nupagi wabada waba nungaibada nungaiba nupigi hona sani mahak khangi. Magi nupagi maringzen aduna wai nungsa thizai themzinjai. Makhoi senjau paiba sangaleiba ngaktani khatnagi haiba makai khatna jasanu saubirunu. Madu heg yaba nate chahi ani mahazangi cheng chaduna inglagle kudong thiraba kanda chengadra. Samu ani yathinabada hangoina kaidogdoino kana dese. Tumina layu nang khangko nate. Lau hatli yai masu khangkidaba nate magi nupigi wadu achumba yauri. Wathokasi nongmagi kansilakle. Kes loidri makai nakalani makta labukta kumba yaroi haina hukum thokle. Nungtigi sipai laktuna sanglare. Tinpa kakpai. Nongju nungsa marakta tumba machet chaba machet uzakibalau. Maduna mamun phaduna machu langsilaklaba matamda laufam changba yaroi haibasi tabada yaima leifam safam khangdre. Numit 4-5 leiragadi mamun pharaba phawsing ado charongdagi kenkragani. Magi nupina pau masupuri. Hayeng sipai sangduna lau khawgani haiduna sakol sembukulna mi khomdi. Bokulna madi karigi. Aidina hangaina haijabaduni. Mana uramba laufamni kaisu nungaiba hongnade. Aina munduna lauba natena. Khangde yauda kit yaubironu hairisini. Thoaba mamarai lakcharani. Amaromda mahazanna hai. Ibungo yaima mi singa si yamna phatre. Ipadi phana hanbari. Yadrabanina thengnaba tare. Hayeng asimak labok kumdaba yade. Khawbo lokpa ngamnamak hayeng loina hotnakadamni. Appa paisa pini hayu kulang thiru. Bokul haiba tharoi hambadunasu Sakhini ka haiduna chongthokpa sai. Yengu magi hukum haibadu kaklabani. Magumbana su sipai sangduna lau khawgani ka haidradra. Kara khawge ingsi ipale karimata kiganu. Yaima karino tawgadaba manga chap manakre. Kulang neklubasu kes leiba laufamni haiduna amata yabiraktre. Yaima mina ngangnaba tai. Kes mina ngamkre. Kanagumbana mangonda hairi. Tabokulna hairibadi kes makhoina ngamle haina. Yaima tapthapam khangde asawba amasung lakchakibagi maisana masa sinna wairi. Khanba makai khalluraga chap yungna leple. Ayeng simaktada lau khawgani kanamatana thengba tadre. Thangolama puduna labuk kumkre. Ibeni karino tawgadaba. Macha pisakani duga karidi tawgani. Ayeng chupaduma nonganba ngaiduna lenki. Nong hek nganbaga machanupadu posilaga labuk tamna thoglakle. Mayumdagi labuk phawbadu kilometer amamukti oigani. Chenboy chongboy lakpana yaukiba khanghaude. Laptakna ui miyam ama labukta leibado. Kokchawbi kaki. Asuk anna kadomdagi miyamno. Miyam kaiduna chenarei. Ibeni di naksilaga urei. Miyoy anikak karino ama munaribado. Hena changsili. Khangle amadi magi nupani. Mahagna laptakna kanthithokna lauki. Karino tawribadubo? Miyam marak khaiduna chinsinki leikaigi mi kharana phai. Kanararoi bema nang changluranu. Kananasu khamde ngaihakki matungda ahoba makhol ama tarei. Miyam kaiduna chenkre. Ibeni di chente chap leptuna leire. Nupadu chenkre. Magi nupadu tapna tuthaki. Aduk tamthiba mikup adubudi ibeni na karamnari kaurugani ngasi maksu mamita sangsang uri guli gi chaina phanglabang magi nupana on thoikibado maron mari thoktam khailaw khongkibado. Ima ising yamna saure.
Macanupina imungdagi lauraki, ibeni mapi daithoi. Kappi khangdana kapki male. Ibemba, nang amukta yenglucho, chatkrabra. Macanupido chenthokki. Thabising adu daithokpa loireduna phi amana khumjille, matam yengi. Numit juri kungkre. Macanupido amuk chalai. Ima, sagol sen khurag bukulkida phamduna lehawi. Ibeni makha tarakide, mamit tandan baibagum tawi, makhutagi phadi daki. Tu ima, aada thoklagle. Mahajan selung, bokul, aduga magi nupabo nomoina kapkiba nupa adu. Mari thoklai, kari no ngangladuna, mari chatki, makhoigi konthong lana. Hanna phawba yenglamde mahajan selung, bokul dangdi, phalap yenglami. Ima, horen aigi lekha boy ama leirau. Macanupatuna imungdagi chenthokduna harai, ibeni mikap khangthok thoklai, mit pangna mang lure. Macanupidudi mamagi matau haiphet bab tabagum tawi. Ibeni wa amata ngangde. Mapitan hongi, manggol kachindagi thabi thumoktu, makokta thogaladuna prap thoki. Sumang matondagi laurami. Angangdu pukrida ka kumhanganu ko! Matang asita Lamabam Viramani ni iba warimacha, Kwakki macha Kwak, Urokki macha Urok, hairiba warimacha si loisinjari.